Image Wagdaming, Tabiri Basumbo Yumnam, Anuradha Debine Konana Krumzare, House Mariba Pauda, Tongantongamba, Lalolo Kanguge, Kadan Nipum, the Kulai Tadutuna Sanzarap Gay Homecoming Ceremony, Chief Minister and Birena, Tobimitong Oidana Pangtokre. Paumida, Nomai Chindon, Onsen Birakano, Maya the people Nambigano Haina, All Manipur Working Journalists Union President Pondokre. Waza Tabirak Tabage Mayota, CI College Game Meroishin Natidim, Lambi Tindura Kongzang Sangsalure. Loinana, 9 year side Manso Rupan Sek Nur Muhammad Memorial Trophy na solution kre. House of Pausan and Bizari. Tongantongamba Lalolo Kanguki Nupi Yauna Kadar Nipum de Kulai Tadokuna Sangjara Kre, Ngase First Manipur Raffles Infalge Banquet Hall da, Chief Minister and Birena Tuba Mitungo Oiduna Pantokiba Homecoming Ceremony da, Haidiba Kadar Nipum de Ase Kulai Tadokuna Sangjara Kibane, Ngase Mausaki Ponsida Halakraba Kadar Sanga Duki Manungda, KYKL के कदर तरहुंदोई PLA RPF के कदर मंगा KCPN के कदर मंगा UC ग्रुप अमा के कदर मंगा प्रिपा के कदर अमा प्रिपा प्रो के कदर अनि अमदे NNCN EU के कदर अमा मकोइना संजरक पदा AK series के राइफल पिस्तौल हैंड ग्रेनेड सिंह हैंड सेट IED अमदे कापयारिबा मरुके याउखे Homecoming ceremony asida Minister MLA Singh, DGP P. Dongal, State ke Makolthongba Official Singh, Central Security Force ke Bio Singh Saruyake. Tharomda da thoiba mitunglen oina Saruyake ba Chief Minister N. Birena Hai, Mathauna Leiba amata oiba Manipur amadi, India ohen bada thazaba amadi, thazan bahai base maru oiba masangne. Lenga kasina mioi amana kulai thaduktuna man stem da halangnemba matamda halapa yana na bagidamata thong launa hangduna thamle haike. Tumum Kangamoi, Sabum Kangamoi, Kanano, Muki Helangoni, Kanana, Modu Torungani, Kari Torungani, like to put on dress nibble. Puma Neo, we like with a Pandrabani. But under the ever leadership of the Honorable Prime Minister Narendra Modi ji, we are opening the door openly. Now, what is us? How would you what is Abba? Zarirong United Front, I said the leader. Signed more than around 150 cadres. Suspension of cessation of operation. Monitoring committee same belly base ki silly now sing show way. Talk how great Obama. I guess you disclose the way. We are going positively. But here I want to appeal to all the agencies operating in the state of Manipur. We should be united. We should be cooperative each other, we should help each other, we should communicate each other because we are doing all these things for the betterness of our nation, India. Ngarang India ki Union Home Minister Amit Shah laktuna Manipurda lupa crore lisang amaga chahum henbage project amadi scheme kaya sangaba amadi jatra hunbage pangthokiba tharongki manung channa Moirang Konjangbam Laikai the Leba INA Advanced Headquarter the Leba North East India gi Kwaidigi Wangba India gi machu ahumgi phiran chinkhatuna Paihan Kiba Tharomduda Union Home Minister Amit Sahabu Ong Nabagi the Magda Lengbira Kiba Miambo MLA Moirang Tongam Santina Tagatba Amadino Iba Pondokre MLA Moirang Tongam Santina Moirang da Leba Opista Pangtopa Paugi Mipampa Amada MLA na Pawishinda High Ngarangi Thoram Adu Moirang Assembly Constituency Asagi Miamna Honabiba Amadi Support Tobi Badagi My Partner Pangtopangam Kibane Madugi the Mark Mahaki Makedagi Tagapa Pondole Haiki Paumida Nomai Chindon Onsen Birakano Mayada Pibund Nambigano Haina Amzugi President Wangkemsa Samzanya Pondokre Federation of Civil Society Organization Foxna Sinduna Ningtempukri Mapan the Labor Lubasage Office the Pangtopa Anowa Chehigi Kudol Tamjaba Haina Mingtonba Media Shinda Kudol Tambagi Tharamda Mahana Hai
Lengak amadi praja anike marakta media na thong oidana chatli praja ge award apakya sarkar da media na paudamli adubu ngasi phawbada media ge simpamda thabak tawjariba miyo kya amada awaba kya amadi maike kya dake piri ngasi phawbada journalist taruk nomaina kaptana hatkre maduge achamba wayal su ngasi phawba phangtri media na wadaklaba matamda mateng pangbinaba migi masing lamdam asida yamna tange discussion ta amada wafamba kharadang nganglubagi defamation ta panduna fabada lo khangba lairik laisho haidaba official amada tholakte amadi media ge awaba kari leibage hangbide haina penda ba phongdokhe adi sigi kogi ai ni mutuna ni kogi president na kai charu kana ko ni kogi hangba ya ko ni nei adu han ko ya ma ke madina ya ko wante na hai handai tuna apagi ide ter gen ga to ga kogi legel mayang khangmo be to ga pau chi ni to ba kai no adi magin ba ja ga ba kai no hai ko sigi kana ba bi ko to ga di hai Tharomaduga mari lainana Fox ke President T.S. Maniharna Hai Manipur Ladiba Imalo CHO Kudimak Amatane Haibage Wakalonda Fox na Thabak Tawduna Lakle Media Shingidamak Fox na calendar program da Haptuna Hena Mating Tawbangam Naba Honaragane Fox na Miangidamagda Thabak Tawrakpada Media Shingnasu Mating Pagbi Phongdokhe Manipuri cinema ne chahi yangkai surakpaga iroinana Taramathoi Shuba Manifa Film Award Pangthok Chawthokna Pangthokna ba Thaurang Sinbagi Iroinana Manifa Film Award 2023 gidamak film sing ngasidagi pisan ba yaragani haina organizing committee 11th Manifa gi chairman Wainili Chandra Singh na ngasi lafanda leiba film forum ge office da pangthokpa pangmi sing unabada phongdokre mangna hai Thauna Manipur amadi Film Forum Manipur anina punak khusamnaduna pangthokadariba Taramathoi Suba Manifa Award ki damak competition taunakadariba film sang pishin bagi aroiba matam thasage tang 13 phawa oigani loinana khangalaba nomination na February ki tang 19 lisangani kulumdoi da lauthokani Handak sahi asigi oina competition ta asida sarugi yanana bagi damakta pisalakadaba Manipuri feature film ge oina lupali sing manga fi oigani amadi Manipuri tribal dialect film gi oina lupali sing ahum oigani tongan tongan ba category kulumdoi amade lifetime mana ahum yauna mars ke tang kumanga lisangani kulumdoi da pangthokadaba Taramathoi Shuba Manifa lisangani kulumdoi numita mana sing lanthokani haina mana makata ke punna koi film sigi award sigi lejer category si competition section haje batai koi screening tawdo koi competition tawdo ba sidana award kun bo ndo aduga special award lifetime award hum moda kun betar lejeri sigi mathakta jury ni wat matungena mention award special award ke tawdo jury ko ba moi tare na thanjari CI College ke Mahiroi Shingna Tidim Lambe Thingduna Oza Thabiraktabage Mayokta Khongsang Sang Sangkre Ngasi Khongsang Changsan ba aduga mari lainana Visnupur Bazada Impal Tamna Haigalakpa Gari Singh Thingduna Thamke Khongsang Sangsan bada Sadugya Kiba CI College Student Union General Secretary Jinga Khampa Praditna Phongdorak pada CI College asida Oza Wat Page Wathok Asi Hanjan Thui Jatkiba December 20 ge Mamangdagi College asida maru aina waliba geography ge oza thabira u haina hanjan hairabasu tabidabge mayokta khongjang changsin bani loinana makatana oza thabirak tragade akanba khongjang ge sadukama oina chalibatha asige tang mapandagi haugadaba semester exam so boycott tawani haike khongjang adu sangsilakre Haiba Pau Hek Pangbaga Bisnupur SP Herojet ke Miang Makada Assistant SP Roni Amadi Saitam Anina Luchang Batimna Irang Adulaksan ke Kudata Tatuna Leramba Gari Singh Thado Bagaloinana Police Kharaga Mungna Bagaloinana Hingsa Thoktanaba Police na Ngak Senduna Irang Adulaksan ke Amaramda Athengbada Phangba Paugi Matungi Ina Awardba Oza Adu College Asida Nauna Hable Haibage Jeronda College Authority ke Maikadege Phondoraki Nungthel Leima Nupi Loop Top Sipai Makhal Lekai Wangoi Assembly Constituency na All Manipur United Clubs Organization na Amugoga Kusanaraga Marirak Suba Ningtham Kudolge Thauram Top Sipai ge Nungthel Leima Makhal Lekai Community Hall da Pangthokre Ningtham Kudolge Tharampa ase Khulduge
अहलसिंगदा निंगथमथागी अथाबा फी खुदोल तौदुना मसा मसु ओइरबिसिंगदा अहलसिंगबो नुंगसिबिबा अमदि इकाई खुमनाबो उत्पगे थौरमने निंगथम खुदोलगे थौरमपा असिदा अमुकोगे प्रेसिडेंट फैरोजम नंदु लुवांग लुबसगे एडवाइजर वैरोपंप गोनेंद्रो नुंगथेलैमा नुपी लुगे प्रेसिडेंट एल खोमदंबी देवी अमदि थोंगखोंग लक्ष्मी म्युनिसिपल काउंसिल के वार्ड नंबर 2 की हानगे काउंसिलर एमपी रोशन अलीना मयाई तंगबल फंकी निंगथम खुदोल के थरंपा सिदा अहल ओइरबा ओइरबे कंट्राक्टर अमदि फिजिकली चैलेंज डिसेबल ओइरबा मियोय अनि पुन्ना मियोय कुंट्रा निपांदा निंगथम थागे फी ब्लंके खुदोल तौके थरोंदग मरि लेनना अमोकागे प्रेसिडेंट ना हाइखिबदा लेबाक अमा चखटपा हाइबसिदा नहासिंगना अहलसिंगबो मतम पोंबदा नुंगशिबिबा अहलसिंगे अवार्ड आपा यंगसनबिबा अहलसिंगे पौताक लोबा अमदि अहनसिंगबो इकाई खुमनबा मथौताई फोंदोखे सैप उंगम लैंप लेका हाइबा थिमदा उंगम लैंप लेका प्रोटेक्शन कमिटी इथाई वापोपीदा हौखिबा चही सिंगदगे हौना लाइकी थौरम हुंका लोइनना चथदुना लाखिबा थौरमगे चरुकमा ओइना कमिटी असने सिंदुना ngarang ahumlak suba ungam land Lake Day celebration Bisnupur district ki kumbi kendra ge manung chana leiba ithai wapupi mayai ground up angthokrai celebration thora maduda MLA kumbi assembly constituency as Premchand Maite chairman Loktak Development Authority M Asni Kumar ex MLA as Birish Singh Pradhan Wango Gram Panchayat AK Sojit Pradhan Wango Terakhong Gram Panchayat P Baleshwar Pradhan Borayangbi Gram Panchayat TS Romes co-founder extra is Iskund Wang Camp Sobha Amasung Ungam Land Lake Protection Committee ke President Tomba Soibamna Athoiba Mitunglen Singh Oina Saruyake ngasi Jiribanggi Babuparada Leiba Kastuba Girls High School da Samagra Shiksha Secondary Manipur sponsor Tauduna Kastuba Girls High School na Sinduna Nomagi Oiba Career Counseling and the Guidance ke matangda seminar ama pangthokre pangthoki batharampa aduda Jiribanggi Assistant Deputy Commissioner Jamson Hangsin MCS Kastuba Girls High School Jiribanggi Headmistress A Soroja Singha Jiribam High Secondary School Jiribam ke Senior Lecturer is Rajan Kumar Singh Amadi Jiribam District Hospital Medical Officer Dr. and Saruja Debina Thorum Aduda Chief Guest President Amadi Guest of Honor Oina Saruyaki Tharonggi Chief Guest ke Wadal Piriduna Jiribam ke Assistant Deputy Commissioner Jamson Hangsina Pongdo Kibada Miyoiba Ekwigi Punsida Kwaidage Maru Ebasi Matamne Satra Oringai Matamda Equina Matamasi Yariba Makai Manghandanaba Lyric Laishu Kana Tamlaga Isha Isana Pamzaba Line Singda Chatuna Pongning Sangna Honarabadi Tungi Punsida Sodana Mai Pakpa Oirakani Hina Pondoke Nasigi Career Counseling and the Guidance Case Seminar Program Masada Jiribam High Secondary School Jiribam Ge Senior Lecturer is Rajan Kumar Singh Amadi Jiribam District Hospital ge Medical Officer Dr. and Saruja Debina Resource Person ama oina wanganki Haukiba December ge Chaichat Kunipan dege Margin Polo Complex ta Satharikiba Sangzo Festival 2022 ge manung channa Hayeng nung til pung mga taba matamda Miss Singzo Queen Contest pangthopagaloina na nat ki oiba tharong kya galoina na festival ase loisilagani contest asibu mapung fabinaba Lebang Biamna Sarukia Lakpiu Haina Festival Asigi Convener Rakesh Nauremna Pongdokre Wapamasi Ngasi Singzu Saita Saireng Saitinaba Amadi Culturen Evening Gi Thauram Haudopagi Nungi Oiba Waral Pongdol Aduna Convener Rakesh Nauremna Pongdokibani Ngasi Nungtin Punka Anitaba Matamda Pangtokiba Tharampadada Principal Accountant General Audit Nagaland Kohima ge Senior Audit Accountant Mayang Lambam Premnant Singna Atoiba Mitungland Festival Committee ge Vice Chairman as Premlata Devina Tharamapu Nambol L Sanoi College ke Manipuri Department ke Head Dr. Salam Santiblana Special Guest Oina Saruyaki Ngasige Cultural Evening ge Tharamda Sumang Lila ge Sangnai Artist Langtabal Robindro Amadi Heramotiga Unabage Tharam Supang Thoke Tungda Manipur ge Sangnai Saichakpa Saichakpi Singge Akanaba Musical Concert Amasupang Thoke
ngasi Tamenglong district ke Toksam subdivision ge manung channa leiba kaimai khun ge Phungguak upper primary school asibo kaimai student union ke SU ke president Kamjai Kamaina Luchinglaga amadi village court secretary Ningthau Gangmei village chairman Pokchalung Kamega loinana kaimai student ke leader amadi member singalodana school asibo yangsan bake khongsat amachat kre khongsat asida village court secretary Ningthau Gangmaina phongdorakibada school ase lisang machamapan marphum marida establish tawkibadi school achi sei kunnomdi phajana chathadamni adubo haukiba lisangane kundage hauna gamenge maikaidage oza thabiraktabana maram oiraga school achi satabangamdana leire adubo angang sing lairik tamdaba yade haiduna lisangani kundage hauna kaimai student union oza amakhallaga union ge maikaidage salary piraga school asebus chathali masina maram po oiraga mari lenaba authority singna atuba matamda school asibo miang sangbiyo haina phondoki kaimai student union ke SEU ge president Namsai Kamaina haikibada Kaimaida Ladiba Kunsake Awaba Singe Manunda School ge Awaba Asi Ubiraga Team Minister Amati Mari Lainaba Authority na Miang Sangbi Phongdoraki Konthozam Amati Patsoi constituency ge Tongan Maphamdai Ising Garida Ising Pibage Tabak Tauriba Singda Thobal district ge Jarangpat Gram Pansai ke ex Pradhan Sorokai Bampi Imona water tanki Shingna Pogataba Isinge Nongmada Achangba Sempam Pumba Putoktuna Miam the Ishing Pangan Kray Hiramasiga Marilanana ex Pradhan Sorokai Bampi Imona Imphal West District K Sagol Tongbada Leba recent higher secondary school ge grant Manakta Leba Laita Irik Haina Kangnariba Ishing Pipam Asidagi Nomada Ishing Liter Laka Ani Hena Miam the Pangadana Lagli Asuna Mapampa Asina Ishing ke Pibada Lodi Bataudanka Asibu Ikai Kamnaba Utpa Oina Ngasigi Oina Mapam Asida Ishing Lobo Lakpasing da Mahangna Asang Basem Pampumba Putoktuna Miam da Ishing Panganbani Asigamba Tabag Asi Makatana Soto Kigane Haiki Imphal to Delhi Amritsar Wagha border Dimapur Amati Amokana Imphal Tamna Chakadaba Apunbage Saktamge Wakalondro Boba Nupi Ngaktage Oiba Nasten Integration Tour Ngasi IGAR South Amadi 27th Sector Headquarter ARG Miem Makada Chursan Pudalaiba Kuga Battalion Amadi Indian Anbiga Kusam Naraga 27th Sector Headquarter AR Kemtage Lamthakre Turasi 46 ARG Assistant Commandant T. Azintakumarna Lit Tauduna Singhat Subdivision Ge Manungchana Leba St. Joseph School Lyson Friendship School Singhata Higher Secondary School Hill Model High School Amadi Ravant High School Mahiroi Tarataret Oza Ani Amadi Administrative Staff Manga Yauna Punna Miyoi Kumarina Sarugyagani Turasi Lamthabagi Tharanga Mari Lainana 27th Sector Headquarter Ke Commandant Brigadier Michael D. Sozana High Society Asebo Hana Kumang Sausinaba Amadi Tungi Yumbirent Oigadariba Angang Singbu Hena Mongol Amadi Loksing Pinaba Leptana Paikalak Liba Kongtang Asige Sarukama Oina Asige Tur Ase Sinmani Pondoke Nungsinaban Dupi Amabu Nongmina Kapada Chenaba City Police Station Ge ASI Salam Deepak Tabagdage Suspend Okray Deepak po suspend tawbagi order ase Imphal West District ke SP ke SIs Sivakantana Thokibani Hariba order asida Assam Police Manual Part 3 ge Rule 66 po Tugaiduna Pawallana Season Rubagi Maralda Muha ko suspend tawre haina palle Amadi Maki suspend tawringai matampa asi reserve line da laigadabani Amadi ayabi yaudana headquarters Thadokpa yaro haina palle Panbayabati ASI Dipangna Mahake Nuksanabi Hauruk Samp Tazaman Bibo Mahake Terada Leba Renta Tazage Tank Mangage Numidang da Nomina Kapadagi Ras Medishitigi ICU da Laikanaduna Lady Bene Numinipuni Chatakadaba Lunar New Year ge Hanban Numate Chunu Yun Haina
China da ngasi pangthole tharamasi yamna naba malem ge oibada mioi khwaidi ki maseng mafam amada ge mafam amade chatnaba matamne masina maram oireduna China da COVID-19 ge case yamna hengalagle haide Lunar New Year public holiday adudi officially January tang kunma thoi de ge hobani investors singna thazabada $1 trillion ama economy business de yogani China ge transport ministry na hai ke badam mathangi numit nipuni da passenger million ani hena chatar session tawani masi chahi ki oina chada pabada marfudra mapan dasming manga yorabane lesangane tarama panda trip ki masing chada humbutra dasmik homboiki Hauzek sanabagi pauda Sheikh Babu Macham Memorial Trust na Khetri Awangleka de Leiba PIS Football Ground nimit mangani chatharakpa 9th A side men's opener Sheikh Nur Muhammad Memorial Trophy ngase final match Commando FC versus Brothers FC ke sanakre tournament loishin bagi tharamda atoiba meeting ko oikiba Khetrigao Kendrage MLA Nurul Hasan Hai lesangani kumatoigi Meda COVID second wave lakpada apopalekide mangna phamjaramba masa sengda tatana hairapa wafam mapung mare pharaklaba matamda education games and sport amade financial stability oiba ngamna ba hono maduge matungda society asida tola taraba kaya ge mateng pangba ngamba oyo haina takbiramba aduge wakhlonda thabakya miyamge damakta paikhatuna lagle sports ki lamda state league ki hack Mathangda Ladyba Ampha Cup Mahake Mapapokpa Mapuge Mingda Sheikh Babu Macha Memorial Trust na Sinduna Pangthotuna Lagle. Trophy Asagi winner da Lupalak Amaga Makai runners up da Lupalising Maripuge Mana tournament ke champion de Lantoke. All Irangbanta Football Association Sinduna Irangbanta High School grounded Satariba 6-9 A side state open football tournament 2020-23 game season Ekiba Hanba ground ge match da Real FC Langathiamna SMLYC FC bo panjan ani amada thoikre Real FC ge panchant ani do jersey number 21 SI Suresh na match ke minute ko mapan amadi jersey number 7 SI Ingochana minute kuntrani thoi satpadachan ke SMLYC FC के पांचंदुना जज नंबर 11 के 8 जुनूस ना मैच के मिनट contract रुक चट पते सन खिबने ngasi ge ani suba match ta YOC Tenta amadi Bolero FC sanagada bada Bolero FC lakta badage YOC Tenta na waka wa phangkhre Hauzek aroi bada maroi ba pau amone pizari Tungan ba lalolo kanggo ge kadar nikum de khulai thadotuna sanjarap ge homecoming ceremony Chief Minister N Birena thoiba meeting oiduna pangthokrai Paumida nomai chindon onsen birakano maya da phibun nambi gano haina All Manipur Working Journalists Union ge president pangthokrai Oza thabirak tabage mayakta CI College ge mairoi singna tidim lambi thingduna khongjang sangsalure Loinana 9 side men's open Sheikh Nur Muhammad Memorial Trophy na solution krai Image PAODAM ngasi ke de matang asada loijare meng tabiri pasangbo amuka hana khurumjare